MSUꯒꯤ 53 suba Foundation Day pangthokre drug lalonbada chenaba sing CBG cherak pinaba amadi school boarding sing kanglon chumna hangnabgidamak law seminaba MSU na lengakta taknaragani hairi BJP the primary member oina ming chanbagi drive ta Manipur gi oina mioi lakh hum lishing kungamari ga chatruka subna taret ming chanre BJP ne thamba target tagi hena ming chanbang amle hairi Amasung laingak na paikhat liba infrastructure gi potlam sing ishagi khanduna ningthi ne season raba matamda chawpat lamjal da kumang chawksen bangnamgani haina works minister TS Bishordin afongdokrai Mayam kuramzare do mengru impact news ni prime time Manipuri news bulletin dai khaidem jentazina uja pungja si faw gi merba pausing mayam pizari Drug lalonbada chenaba mioi sing sibigi cherak pinaba amadi school boarding sing kanglon chumna hangnaba lo semanaba laingakta taksilagani haina MSU gi president Peter Laishramna phungtorokli wafamasi DM college campus ta leiba all Manipur student union MSU gi office ta pangtoki ba lobasigi yankai mirirak super foundation day gi thoramda mahakna phungdokibani Peter namakata na hai Manipur si international border da leiba state oibana lamdamasi da arrive mong da drug marangkai na fangi haibasi handak Manipur da lupa koti kaya gi drug fagat khiba asidagi khangmangamli mapu pandaba mong da linkhalakli ba school boarding amadi hostel sing lenga ki mari leinaba sing na mityeng changhalagani haiba mafam sing asi mapu pandaba amagi mong da leibana lamdamasi da tongan ba makhal gi crime kaya thoraknabagi machakama oiri Mapokumon Tarungi Sargomoina Janims Amadi Rimski Blood Bank Singa Kusamnaduna EPBG Tauram Amso Pangtoki. Mafu masakang draba mi lakya mangan bayaba dugumba drug sing asigi regulation adumba ekam shemaga hariba shungumba yam heavy amount da puramba haima chingba myam sige life imprison natraga death kumba dugumba gi yaba ek myam shemna bai dong ta khoi government da takchanna bagi hariba adugi pandam duma khoi emsuna laujare sitana tana khoi gi lakadoba academic section 2020-21 dagidi private school sing amadi boarding sing da chanagadaba rules and regulation act myam sing ado adugi policy yalaga 2020-21 session dagi chananaba adugo policy do emsuna su government da pressure piani Kakching Higher Secondary School da Athoba Singh gi numita school karakhidaba Mahairoi Singh absent oibagi lupa chani fine oina thiali haiba si athu matamda mari leinaba sing na yengsin bio haina all Kakching student union na taksilakli Chahi Taraganipan ki mamang the heroine ga konana fakiba mioi aninga si special judge NDNPS FTC gi judge S Tara Devi na mara laire haina lauthokre court na mara laire haina lauthokraba mioi ani adudi Churchanpur district ki manung chanba Tangwan village tagi Linpu simte chahi kuntraga manga apokpa and Kampu simte amadi Bongmol village tagi Biaklian paite chahi kunga taret apokpa Jamkhotang paite kawi Haiba miyo ani si Englishing ani ga supna amagi September nipan da heroin powder gram chamanga ga konana thamai banda leiba St Peter School dagi BAPS ki kangbu amana fagat khibani case asi matam koina chatharak laba matung tha sigi haukiba tarik kun ga manga da aroiba case ki hearing pangtokhibani case adu ki hearing mandrung da Biaklian paite na heroin powder adu Churchanpur dagi purakpani amasung Lianpu simte na heroin adu yona naba mahaki mayumda thamki haina yazakiba laikrabani NDNPS ki special judge na ngasi makoi ani gi mathakta witness mayam gi warol amasung makoi masana yazakiba wafam sing adu da yumfam oirga makoi ani bu NDNPS Act 1958 ki section 21 amasung 29 gi makhada mara leire haina lauthoki Maralgi matung inna fangadaba chairakti lakliba September manga da lauthoknaba judge na matam lepki Standard Robert Higher Secondary School ki Mahairoi nupi macha ama leikhidabagi achumba YL fangnaba JC na changsilakpa khongjang saugatuna hayeng August kunga mapanda Kamakhya Transport Cooperative Society langthabal gi makhada leiba mayai lambi da cheliba gari sing nomagi sintha leptuna khongjang changsin gani hairi loinana khongjang asi hiang lamdagi wahengbam leikai fawba passenger service tawriba Tata Magic sing na su saugat kani haina charolamada khangalak
July Taruk-tagi August kungamanga fauba laibak sinba thungna chatakiba BJP da primary member oina ming chanbagi drive ta Manipur gi oina mioi lak ahum lishing kungamari ga chatruka subna taret ming chanduna BJP na thamba target tagi henna ming chanba ngamle haina BJP Manipur gi enrollment in charge L Deven na nungai phongtorkli loina L Deven hayeng Delhi da chatuna state asigi enrollment drive ki report BJP gi luchingba singda khusinaragani hairi Churchanpur, Kanchipur da laiba BJP Manipur Pradesh ke office ta Paumi Singh unabada L Deven na makata na hai punna chatminasi punna hingminasi haiba slogan da chatakhiba enrollment drive asida BJP gi maruiba thaumi lishing mari ga chatar ka taraga tarukna fill the chatuna drive asi mai pak na honaki loina na primary member gi enrollment drive loi karaba matung da ani suba phase ki oina thasi gi kunga manga dagi kuntraga mathoi phauba BJP gi active member oining ba sing gi enrollment drive su chathaba hore active member gi enrollment drive asisu party na thamliba pandam soidana mai pakani haibagi thasaba phongdoki Maruoina akhona kathajaki ba koi sumba drive asi koi party ki president Sri KS Babanda Singh honorable chief minister koi Sri N Biren Singh hai ba party ki leader Singh si guidance makhada koi sangathan mantri laijiba koi ki Sri Premanda Maitai andagi party ki laijiba general secretary Singh kari Singh office bear myam sigi guidance makhada moi myam gi matenga loina mai pangna pangthok ki ba sumba akoi drive akoi sumba parba sumba akoi festival asida praja myam na sojo pibidna akoi masing yamna ming chan rakpagi damukta Manipur ki praja section ko de mai chilin naw mai bel chhatra chhatri punamupu Bharatiya Janata Party ki merk dagi amukka hanna ai mayam buthaga ba phongdok chari Amuramda BJP ki enrollment drive asi loiraba matung da final report ama September 10 da party ki election in charge sing da pisilaga September 10 thoi dagi BJP ki organization election horakani hiramas gi matang da BJP Manipur Pradesh ki state election co-in charge L Basantana hai BJP hek linkhat padagi ngasi fawbuda national ki president taragama thoi kanbada Rajnath Khaktana tam anirak president oikiba natana atopa tam sing dadi tongan ba mioi singna president oiki adubu in the National Congress INC gidi Sonia Gandhi na hanjin president oiduna lakpa aduna tam amakak Rahul Gandhi na president oiki haina noknaba wafam sing phongdoki loina BJP gi handak tangkak mari thokna pangthokkodriba organization election asi kanglon chumna pangthokani haibagi thazaba subhang phongdorki अखोई भारतीय जनता पार्टी ना अखोई कन्फेडरेशन दा थाजब थमदे अखोई कंसेंसस थाजब थमी इलेक्शन नि अदुबु अखोई कंसेंसस दा मैक्सिमम लेवल दा अखोई पुरकनबा भारत की स्टेट खुदिमुक्ता यूनियन टेरिटोरी सिंगदा लोकल लेवल दगी नेशनल लेवल फाउगी थाक दा अखोई कंसेंसस ओइना अखोई पुथोक जरगा अखोई थेंगना होना जगना अदुबु कनाउंबा एक्टिव मेंबर सिंग मरकता मिखल थेंगना निंगना मखोइनी मिखल तौनजरगे हारगा सो अखोई अदुम तौहनगनी मखोई तौहल लेरगा यानरगा होरे लोइना मुतुंगा अखोइदा अतोप पोलिटिकल पार्टी सिंग मिखल थेंगनरो मुतुंग दा लेना फीलिंग से अइगा मागा भोट एमनरुरे अइगोंदा नुंगाइतबा माना काखरेगबदो खो लेनादे काहौदबदना वाइस प्रेसिडेंट ओइबसु याय माना एनी पोलिटिकल दायित्व म पीरेगा अखोई पुन्ना थबक तौमिनगेने है Laigakna paikhatliba infrastructure gi potlan sing asi isai sagini khanduna ningthina sizinaraba matamdata chawkhat lamjel da khumang chawsin bangamgani haina works minister TS Bishurjina phongdorokli wafamasi ngasi ukrul district ki sana kaithel da nauna saba village authority office khulgi miam da sinabagi thoramda phongdokhibani sana kaithel ground da pangtokhiba thoramda minister Bishurjit nahai mamangda district asidagi Manipur gi chief minister ani puthoktuna kyarak hanna tam pairam labasu district asina sothaduna leibada nungaitaba phongdokhi manglam chatat laukiba Manglam chata laikiba laingak singi matamda laikidrabasu paliba anauba laingak asida tasengna thabak tawba ngamba kaya yauri haiba kaubiganu haiki amromda khul asi maitai puwari ga naknaduna lakpa amadi tungi mirol na ningsing haunabagi wakalonda minister gi laikidrabi apokpi gi mingda khul asida community hall ama atuba matamda saragan haina minister na thazaba phongdoki panba yabadi office asi minister gi loinabi junraywon thongam gi laikidraba apokpa ngaran pam lung harbu ningsing duba oina minister na khulasigi miyam da khudol tamkibani
Chakoi BJP ki authority. Akoi kari kita bakta no akoi ngasi post na BJP ki lai ba post BJP ki atopo maming de kari kawe habata atapa maming kari isu laite atopo kari isu laite nungi oi ba BJP ki atopo maming de development kawe. The alternative name of the BJP is development. BJP is for development for everyone in the society in our country. Ana akoi ngasi akoi na mana aduni haiba akoi the differentiation kari chalite. Caste, creed, religion akoi the laite. Adana kana ko mana hai aini masi haram da yadabai palam da bagi wadabani BJP is against the Christian, BJP is against the Muslim, BJP akari haita doesn't allow to eat beef. Who says? Who said? Who are the authority? Imphal International Airport pu bir te Kendrazit International Airport haina ming thonna ba laingak na laukiba Warepu Indigenous Peoples Association of Kanglaipak IPAC amdi Southeast Asia Cultural Organization siko na thadrok pa tongan ba Cherol Singh na yaning da ba fongdrokli loina na lonyan yaug da ba atopa maming thonbi na ba Cherol Singh asina makata na taksilakli Center dagi PDS ke potlam lawbada aran ba tawkiba laite MPRK Ranjan na BJP manungi Laiba nungai da bam na maram oiraga chatminari ba party sing da onselaktu na media da hero sana ba honarakpa tarai na logdi haina CFNPD Minister Karam Shyam na fungdorkli Hiramasagi matang da nga si All Secretary ta Laiba Minister ga Office da Paumi Singh unaba da Minister na hai mamangi lainga ki matam da napsa gi beneficiary sing da cha da humpu ga manga pirambadagi hausik mahang na hotnaduna beneficiary sing da cha da marfu ga humdoi kana ba piba ngamle MPRK Ranjan na Fongdokiba wafam adu BJP manungi luchingba sinbagi matang da lairiba yanadabagi khudong chadaba launa ba hotnarakpani MP ama oina miyangi yamna khanba asengba luchingba ama oiram labadi lamdamasi da thokliba ILP cab border pillar amadi framework agreement gi issue sing parliament ta puthoktuna lauronggadabani hairi the MP ki thakdagi MLA की ताकत हंदरक पर मानव मोंगदा सरकार ने इशुम ने शेंग ना तौरीबा पोचिंग से मणिपुर की मियाम द लान होन्नबगी थोंग अमा सथरक से मणिपुर प्रजा की लाइबक थीबनी यामना सेंसिटिव ओइबा लीडर ओहनिंगी लाइपा की इशू द थबक तोहनिंगी सिनी एमदी गेहू आइना हाउस द many times मसीगी असेंग रिपोर्ट थमजगरे अदो कराय द लैरुबनो खंगदे अदो हंजन हुजिक त अनौब इशू अमा दौना पुथोरागा मणिपुर की प्रजा मियाम द लान होननब होनबसदी मसी तौबम थोकते अदुगा कैब NPD डिपार्टमेंट से लैतलाइरा अवाना की दमकता दि टाइटल लौननब मयाम की खुदोंग चाब फंगननब लैबा डिपार्टमेंट सिबु ngarang पिखिबे स्टेटमेंट द सेंडोंग दानबगी बिजनेस की डिपार्टमेंट ओइना उरगा वांगांगबसी तवंजनिंगदे Paumi Singh unabadu da saruk yakiba CFNPD gi director Ranjan Yumnam na makhat hai Manipur ki oina PDS ki pitharakpa potlam singda aranba mongda seasonaba laite Lok Sabha ki MP na gehu logde hairiba si gehuwasi PDS ki potlamam oina chang naina pirakpa potsak ama natte PDS ki potlam da chang naina lawriba si cheng khaktani aduga chiniyesi su AAY card holder sing khaktada akhanna pinaba sel oina pirakadabani Kerosene CLPG gas amad electricity seasonaba imung singda piroi dabana housing district singi DC singna survey ama chathari haiba survey sigi matung inna potlam sing asui yenthokadabani haiki 2016 dagi NFSA lakibadagi ti khoi thaibase khoi PDS ki basket ki item ama oigidre sigi scheme sigi matung ina khoi rice khitang oina khoi Manipur state sina lawkhibani sugar si khoi gi normal allocation oina with effect from March 2017 dagi di khoi kakre LPG connection leitaba amasu electricity phangdaba household khitang mak khoina SK oil sigi kanabase piu haiba government of India ki guideline ama hoji akhoi de issue to bire masigi matung in DC singna kanna hoji gi hairiba beneficiaries sing se identification ki thabak kanna sathari aduga akhoi gi LPG connection sigi penetration si Manipur ri am wang laira demand gi matung ina khoi chingda su yaw da badi nate adubu labs oina khoi gi department ki site gi labs oiba dereliction adugu negligence kumba oibati thokide haibasi ai thamjak
Hayeng August Kungamapandagi Chathagani Haina Toramba More Ban Yanaba Purapadagi Handokre. Nasi Ayuk Pungnipan Taba Matamda Technopal District ki Deputy Commissioner na Sinduna More Police ki IB da Kuki CSO Singh Assam Rifles Samadi Civil Administration gi Mioy Singapuna Wari Sanarba Matung Yanaba Purapadagi Ban Adu Komthokle Haina Hills Tribal Council More gi Vice President PS Gangtena Pangmi Singh da Fodo Kibani Mahang Makata na Hai CSO Singh na Thengnariba Kudong Chadaba Kaya Asi Kohangani Haibagi Tazaba Assam Rifles ki CEO Sumit Sutna Pirakpadagi Ban ki Khongfamasi Handopani Hairi. Imphal West District ki oina August, September amasung November, December da chathagadoriba taret suba socio-economic cash census ta district asigi Miam na Thamoi Seng na Mateng Pangbiu Haina District Asigi Imphal West DC na Pauzelakli DC na Tadropa Cherola Magi Matung ina Yum Changduna Chathagadarbaka survey asida Miam na Marik Chumna Imung Manungi Sel Thumgi Fibamgi Matangda Marik Chumna Thambiu Haina Cherol Semakatari. Yuhar Haba Amadi Ising Ichau Tolakpa Matamda Matau Karamna Thengnagani Amadi Tokringaida Mangzongna na Kari Lokot Kadagi Haibiki Matangda Nomugi Iba Wakal Taminabagi Tauramama Panchayat Resource Center Bisnupur da Pangtokre Tauramadu Northeastern Council Silongki Makada District Administration Bisnupur Amadi Manipur Remote Sensing Application Center Anina Kusamna Duna Pangtokpani Matau Karamna Ising Ichau Amadi Yuhar Habadagi Ngaktok Nabagi Matangda RSAC gi Scientist Singna Miamda Takvita BK. 10th amadi 11 IRB launaba physical da mai pakraba candidate singi hauzik fawba written examination laingakna pangthoktana leiriba si numit mangani gi manungda pangthoktaba taragati makal makha kya gi khongjang changsin lagani haina demand committee for speedy completion of IRB 10 11 recruitment na thadropa cherola mana khangalakli Patang size the break amlog jage break ki matung da chahi sudriba angang luhongba thingluba child line thawbal gi kangbu da khut tharakhi bagi paw amadi manipur sumaling gi tongan tongan i paw sing putun lak jage impact news min eng ta do lebi break ki matung da mayam bom kana taram nok chari child line thawbal gi kangbu ama child marriage ka mari leinaba wakat lakpadagi Yengsinba chatlubada khut tharakre hairi thawdogodugi matangda chailal thawbalgi office da pawmising unabam da chailal adugi member nepram candidatin hai haukiba tangkun ga tarukta chahi nauriba angang ani luhonggadore haiduna child helpline number da phone tawraktuna wakalakhibane kainin bikhokta leiba nupa machagi mayum amadi wangbal da leibi nupi machagi yumda chailal gi team na Chahi Sudriba Fauba Luhongdanaba Pautak Piram Kibane Adubu Wari Sanarba Matung Nupa Machagi Imung Manung Gi Oiba Usam Rastam Kauba Mioy Amana Luchingba Kutpu Amana Lambida Tatuna Kut Tarakibane Hari Nakal Amaromda Kut Tarakibagi Tawong Adubu Youth Forum for Protection of Human Rights Awang Batakta Yaning Naba Fungdorok Pagaloinana Chenaba Mioy Sing Faduna Matik Chava Chairak Pinaba Marilin Naba Singda Taksilakli Women Action for Development worth a Sinduna one-day consultation comes sharing on crime against women and children in Manipur ki Thoram Pangtokre. Not Ewasida Laiba Classic Hotel the Pangtokiba Thoram Aduda, Manipur Human Rights Commission ki acting chairperson Kaide Mani Nahai, Manipur Human Rights Commission asi Laingaki Makada Amadi, Matakta Leite Commission asi Laingak Amasung Mari Lainaba Loishang ki Asoiba Awatpa Amadi, Tawdaba Kaya Adu Kanganaba Laibani Haiki. Thoramuda DIZ Rans 1 Tempting Nashangvana Hai, Police Haibasi Law and Order, Miang Punsi Amusung Laibaki Lan Tungak Nabalabani, Maramasina, Muyabaki Punsi Mangba Yaba, Lo Kaiba Wato Kuding Makta, Police Pau, PBU, Loinana Cooperation, PBU Haina Fondoroki. Commission determined the light of a equal never. Once dog never. Home we azuga aina yaba haitare sarkar ge khu asoi bache police ki sarkar ge thamnai da chingi authority ge asoi be yengna na ba wasdok na human commission je sarkar ge makata leite sarkar ge matakta su leite sarkar ge asoi bache masi chumthok pi na ba khong ma da ta ka da. We talk to the victim, we talk to the complainants, we update on certain issues which are we share it. And we are open to any suggestions on
particular line of investigation, the ID investigation is not only one single truth name, there are many issues to be dealt with, to look from various angles. In the end, with the knowledge that we have, we try out. But the rest, yes, we pray to God that God give us the wisdom to judge in the right perspective, to help us to uncover the hidden crimes, to uncover the truth, and to ensure that justice is brought, and to ensure that justice is not only brought but delivered. Imphal West District ki Lamsang Police Station ki manung chanba Fayeng Panganba Community Hall manakta nupa ama sirga lerem le lekhidrab nupa du Fayeng mayai lekai dagi ningthauza Mileshan chahi taraga mapan apokpa and baiga kawi hairi thaudosi ki machang impact news na fangba pawdanga se yupung tare rom taba matamda asiba hakchang adu lekai miyam na thengnarakibani asiba hakchang ama leire haiba paw tabadagi Lamsang Police amadi Manipur Forensic Science ki team mafam adu da laktuna yengsin ki tungda asiba hakchang adu post-mortem ki damak brims ki morg ta thamki maming leiraba Manipuri Nritya Guru amadi saisakpa Nongrakpam Ramesh Chandra Datta ngarang Bamutia West Tripura da leiba masagi yumda laikhidre mahak masagi chahi marifu tara sukre laikhidraba Ramesh Chandra Tripura government na awang bathaki manap kaya pidun ikai kumna kraba misakni Garina Thombadagi Laikhidraba Maibam Sanjit Atopaming Nanau Tomlamba Mioi Atuba Matamda Puto U Haidunanga si Wakat Mifam Chatakre Mongsangai May Lekaidagi Laikhidraba Sanjit Kiloinabi Hauzik Naupuri Bini Wakat Mifam Adu Misi Sigi Jason Sinduna Mongsangai Mamang Lekaida Chatakibani Panbayabadi Laikhidraba Maibam Sanjit Asi Tasigi Kulguhum Doigi Numidang Wairamda Yang Tangda Imphal Lomdagi Haigalakpa Gari Amana Thombadagi Laikhidabani Mabu Tomamiba, Missy Utopio, a Sumbala Lang Dindu, Kaminaraga, Hazana, Lebang Mutata, have the Wakandu Taminaraga. Why accident Bugana talking, accident talking by me like there? I think I cannot talking Basulate, me hunting Basulate. I was Soiger, this Soiger, Yamna Hemirti ground, Tagimagi, Nupizu, Zizi, Tani Pani, Ahamba Masani, Zimai Nupisi, Yamna Lejadaba, I believe Nomagi Surasaba, Yamna no Idaba, and a quite local MLS. Isama Yaurakanda, Magi Quata, Sale, Unazare, Lake Hide, Parsubatus Magi Kendani, Zipola with the Sugumba local MLS. Lamlai Police Station ki manung chanba Yorbung Kunaudagi Nauroibam Hamom Maitai Mihata Chenabani Haiba Mioi Taru Lamlai Police na Fagat Laba Matung asi Lamfelda Leiba CGM Infalis ki court ta puthokre Mioi Singasi Lamlai Police na thasi ki hokiba kulgurhum do MD kun gatarukta Fagat pangam kibani Farba Mioi Sing adudi Yorbung Kunaudagi N Achauba L Roshan M Ibomcha L Iton ki aboy amadi nunggoy mayay lekay dagi ay kambatoni miyoy taruk asi ngasi court ta puthok laba matung miyoy ahumdi court na bel pi baga loinana sel oina lupa lishing yangkai thihanaba khangan ki bel pi khraba miyoy ahum adudi L Iton ki aboy amadi H kambatoni loinana atopa miyoy ahum adudi judicial custody da thamnaba khangan khre MZ Venue the Labour Transporters and Drivers Council TDC Register Cooperative Societies Manipur Office Manipur Societies Registration Act 1989 gi Makada Register Tauba Driver amadi Transporters Sing Apex Body ni Transport Commissioner na Chair Lauba Law and Legislative Affairs ki Secretary Secretary Manipur State Transport Joint Director DIZ Rans 1 Transport ki Under Secretary PWD ki Superintending Engineer Joint Director State Transport Authority Imphal West ki District Transport Officer Yauba STA Board Amana TDC bu Register Cooperative Societies the Register Tauba Yabagin No Objection Certificate PB bagi damak TDC ki President H Ranjit na thagat wahi thamlakli gasi MZ Venue de Labour TDC ki office ta paumi sing unabam the council ki President H Ranjit na hai Transporter sunat taba masagi oiba chapchaba office laitaba Family Association ki miyoi kharana TDC bu miya mangda chang tanaba mingchathi na honarakpa laibak thibani TDC na sigumba thabak thoram singdagi mai leiduna chen gadaba nate chapchana thengnagani hairi nakalamromda laibak thiba accident amada khwang soktuna leiriba patsoi part 1 dagi driver Naurem Manglem Jaw mahusagi
पुंसीदा हंजिल्लक्ट्रिबा फाउबा TDC na achangba senfam putoktuna layeng khigani haina ai transit na thamlakli Official leitaba president ni haijaba samong ganga kauba nupa ama khangna asuma TDC gi jatsokpa wafam police department da haibidi DGP da haiba ranjina ran ma tawre haidana phabi haidana TMA application nama iba so koi thengnare haiba sigi damakta TDC na amadi Shri Hijam Ranjit na luchingba lead toba dugma TDC mai laiduna cheloi miyam gi damak Manipur praja gi damak gari wala singi damak driver singi damak yenga kanda ngasi TDC gi Ranjit Ais Ranjit Singh leptuna lairi lengdana lairi samuna sakhibada huina khongbagumna khongdana dum lehoroga doba kamu ngatani TDC na maduda khoi karimta hanna tuni yengadab leite Hayeng August kun gamapanda Kashampata leba Zadonang Park ta pangthokodriba laikhidraba Manipur gi freedom fighter Hypo Zadonang laikhidabagi ningsing numit asida lebak piam na sarokya biyo hain All Manipur Ziliangrong Arts and Culture Organization Azakona thadropa cherol mana kangalakli Educational and Development Club Nambol Makha Laikai Linkat Kibagi Chahiya Kai Gamari Raksuba Foundation Day Kam Golden Jubilee Thoram Nambol Makha Laikai Community Hall da Pangtokre Thoramagi Manung Channa Chayesi Class 10 amasung 12 examination da Mark Wang na Fangduna Mai Pak Laba Mahiroi Singh da Amadi EDC Club ki Thomi Singh da Achamba Khudol Pidun Ikai Kumna ba Utki Infalis ki tuan bamafam singda labor club kun gamanga gi apunba loop ama oiriba Union of Social Upliftment Kurai Lamlong Kaitel gi kuntrag humdoirak suba pokumo thoram ngasi pangthokre thoramadu Kurai Lamlong da labor sangit kala sangam hall da pangthokhibani thoramadu ga mari leinana Infalis ki manung da labor tuan be hiram singda masak nairba mioi sing achamba khudol tamduna ikai khumna ba utki loinana chahiya sigi class 10 am de 12 ki exam da chada mar huputra hena fangduna mai paklaba mahiroi singda khudol tamduna pukning thagatki Impal East District Somna Kanda Leiba Akoge Maruena Kurai Sidena Hena Concentrate Tauraga Haudokiba Union of Social Upliftment Sigi Foundation Deni Ahambadi Sumnatangi Club Tara Katana Pulaga Sai na 10 Union Boharame Ado Huzikti Tamna Impal Isi Conselaga Koge Club Kun Mangagi Apun by Apex Body na Havitare Adoni Aduki Foundation Day ni Hantaki Foundation Day is the Maruin Ekona target Torishi Koge Mayamgi Foundation Day gi dum normal sanabi adumagi mathakta Koge Kurai Magai Maruina Koge Impal East District Laiba Koge music marktagi outstanding performance haibdi tokai ba field singda jagoi de isai da drama da theater da sports da tauriba matam sangna koina khangbi ubiduna laaba ansang heroes and heroine haite ko Makoy sing du so koina honor tawwa adumba program yamna unique oi bam hapsari Wagoi ki Journal Education Office ta ngasi journal level student science seminar da makok mathang tarakraba sing da mana mathum yenthokre Rural Academy of Science ki class 10 tamlibi TH Adorana ahanba position taki 6 Potsangbam Jilla Parishad na konba mafam da labor beneficiary chama kuntraga manga da expanded Ujwala scheme gi makada gas cylinder amasung gas lighter sing yenthokre 6 Potsangbam Jilla Parishad na sinduna khongampat mantri Laikai Community Hall da pangtoki batharam amada polam sing adu yenthokibani Agency singi maikai khudimaki agency singi report lawu matamda karigino akoina ujala da manipur na khwaidagi lowest taraga piba ngamdadun leisi kaino data sek ta yumpham oi data sek si karigino soiri je leita bade pik thalle kaino asu yam yamdri je sidi yararo expanded ujala scheme haidna amuka government of manipur support tawbidana central government ga pau phauna biraga aikoi gi damakta expanded ujala scheme si piraba matung dadi akoi iche chan sing leitaba gas connection paijadaba suronoma ga chajari ba iche chan sing punamak se expanded ujala scheme gi makha da phang Hojik ngasinomagi sanabagi pau. Manga suba waikom Gambini Leima Memorial Chahi yang khayam de chahi humpuga nithoi mathaki oiba likam knockout kang tournament nambol kendra kangkot mai pakre. Jotin waikom gi sentang makada laizing ningthau apunba kangkot thangmaiban sinduna thasi gi taraga tarukta gi thangmaibal gi laizing ningthau sanglen da chatharak leba tournament sigi ngasi sanakiba taragam phutoi suba league match ta nambol kendra kangkot na thangmaiban kendra e kangkut pu panjal kun tragama thoida maiti bpk Jotin waikom da mahaki apok pigi ming da katpa kang
Tournament asida Manipur ki tungan ba kendra singdagi lakpa kang khutraga humdoina league match singda akan balamba taunari chatharakliba kang tournament asigi hayeng match lairoi tha sigi kuntrada sanagadaba traga nithoi suba league ta sagolban kendra kangkut amasung singzamai kendra team A kangkut anina lamba taunargani Himachal Pradesh October Maridagi Tara Fauba Pangtokotariba Mari Suba Elite Senior Men's National Boxing Championship ta Saruk Yaruna Stat Senior Men's Boxing Team Semnab gi trial come final selection Pangtoklagani Hairi Manipur Amateur Boxing Association na thadrokpa chairolagi matung ina trial selection asi laklib September 9 gi ayupung tare taba matamda Kumalampak Boxing Arena da Pangtok Lagani Akupa Moral Association Asidi Kanglabaya Gani Hairi. Nakalam the State Level Boxing Championship Men's and Women's 2019 Sub Junior, Junior, Youth and Senior Laklib September Taraga Taritagi Kungani Toy Fauba Kumalampak Boxing Arena da Pangtolagan Hainasu Cherlo Mada Kangalakli. Tasagi Nipandagi Taraga Nipan Fauba China gi Chengdu da Pangtokiba World Police and Fire Games 2019 gi KZ Yankai Taret ki Kanglupta gold medal Fanglakibi Yankom Sandherani Debi ngasi Okpagi Tharoma Pangtokre Tharamadu Kakching District Amateur Boxing Association Asenduna Kakching Mayai Lekai Daleba Association Asigi Office ta Pangtokibani Humfu Suba International Subroto Mukherjee Football Tournament Manipur ki team ama oriba Unique Model Academy hangang final changkre. Air Force Sports Control Board ki makhada Subroto Mukherjee Sports Education Society ki senthanga loinana New Delhi da leiba Dr. Ambedkar Stadium da ngasi sanaki ba tournament gi ani suba semi final match ta Manipur ki team ama oriba Unique Model Academy hangang amadi Afghanistan ki team ani na match ki apiba matamda panjal amata chanaba ngam khidraba matung kicks from penalty marks na match asigi akapo gi laiba klep na bada Manipur na panjal mari aduga Afghanistan na panjal ani khak chanduna match asi Manipur na panjal mari anida mai paktuna final changmangauki hayeng sanagada tournament asigi final da Manipur amadi Mizoram anina lamba tawlargani A Pratap Singh Memorial Manipur University Inter-College Men's Football Tournament ki ngasi match mari sanakre Wangjingda leba Kodampopi ground da ngasi sanakiba Tara suba match ta United College na Oriental College pu yamna lakchana panjal nipan sinoda taraga mathoi suba liktana Standard College na Imphal College pu panjal ama sinoda maithiba pibangaki tournament asigi ngasi sanakiba taraga nithoi suba match ta Liberal College na NG College pu panjal ama sinoda maithiba pikiba gloinena taragom doi suba match ta na DM College Science na Lilong College haurebi pu panjal tara sinoda maithiba pibangaki Manipur University Sports Committee Kanchipur na gi mityeng makhada YK College Wangjing na sinduna chathariba Knockout Football Tournament asida team kutraga marina sarukyari hayeng makha taba match mari sanargani Moirang Temibobi Memorial First Division Football League ta PRYA Kundrakpa Mai Pakre Imphal East District Football Association mit eng makhada Kurai da leiba North Eastern Sporting Union gi sanabung da chatharak liba Football League asigi ngasi sanaki batragom doi suba league ta PRYA Kundrakpam na Upsa Pakpukhau bu panjil ani sinoda maiti bapiki league asigi ngasi sanaki batraga mari suba league ta na ESU Palace Compound of the USA Kurai match ki api matam da panjil amamam chanaduna match asi draw taki English singam chamapal ga marfutaraga taruk tagi hauna Moirang Tem Ibobi Singh Memorial Trust ki sentang makhada Imphal East District ki manung chana leiba football team tarana sarukyaduna league tournament asida sarukyari hayeng chathari liba football league asigi makhata ba league match ani sanaragani Arabida bulletin asigi headlines samhuna me amda tamjagai MSUG Yankai Mari Suba Foundation Day Pangthokre Drug Lalonbada Chenaba Singh Sibage Cherak Pinaba Madi School Boarding Singh Kangon Chumna Hangnabagi Damak Lo Seminaba MSU na Laingak na Taksin Lagani Haidi BJP da primary member oina Ming Chanbagi Drive ta Manipur oina Mioi Lak Ahum Lishing Kunga Mari ka Chatru ko Sumna Tret Chankre BJP na Tamba Target Tagi Henna Ming Chanbang Haidi Amasung laingak na paikhat infrastructure gi polam singi sagini khanduna ningtina season raba matamda chawpat lamjana kumang chawsen bangam gani haina works minister TS Bishor Sinam Pongdong